ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯖꯔꯕꯗꯨ ꯉꯥꯎꯕꯤꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯤꯔ ꯐꯝꯃꯝꯗ ꯑꯩꯈꯣꯏ ꯐꯝꯗꯁꯨ ꯌꯥꯔꯦ ꯁꯣꯔꯤ ꯅꯪꯗ ꯊꯧꯔꯁꯤ ꯏꯕꯥꯅꯤ ꯇꯧꯅꯔꯁꯤ ꯅꯪꯅꯦ ꯇꯣꯂꯔꯦꯠ ꯇꯧꯕꯁꯤ ꯌꯥꯝ ꯋꯥꯏ ꯈꯪꯉꯤꯗꯅ ꯅꯪ ꯍꯥꯏꯅꯕꯁꯨ ꯑꯩ ꯀꯥꯔ ꯊꯧꯗꯦꯁꯨ ꯁꯨꯝ ꯌꯥꯅꯕ ꯍꯥꯏꯅꯈꯤꯁꯤꯗꯅ ꯌꯥꯅꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯥ ꯌꯥꯅꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯀꯥꯔ ꯂꯩꯇꯕꯒꯤ ꯇꯧꯁꯨ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯤꯕ ꯑꯩ ꯅꯪ ꯊꯕꯛ ꯆꯤꯜꯂꯦꯅ ꯑꯗꯨꯝ ꯈꯟꯕꯅꯤꯗ ꯅꯪꯒꯤ ꯈꯪꯒꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯅ ꯐꯥꯒꯤ ꯇꯧꯔ ꯅꯪ ꯌꯥꯝ ꯅꯣꯛꯈꯤꯗ꯭ꯔꯅꯦ ꯐꯣꯟꯗ ꯉꯔꯥꯡ ꯋꯥꯔꯤ ꯍꯧꯈ꯭ꯔꯦ ꯉꯔꯥꯡꯒꯤꯗꯤ ꯄꯥꯁ ꯈꯔ ꯌꯥꯝ ꯆꯠꯂꯨꯕ ꯅꯋꯥ ꯂꯧꯗꯦ ꯑꯩ ꯈꯔ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯂꯥꯏꯔꯖꯔꯁꯨ ꯑꯩ ꯍꯣꯠꯅꯔꯤꯗꯅ ꯍꯣꯠꯅꯕꯗꯨ ꯇꯣꯡꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯑꯩꯁꯤ ꯇꯣꯡꯕ ꯊꯣꯡꯕꯁꯦ ꯃꯁꯛꯁꯦ ꯍꯣꯠꯅꯕꯗꯨ ꯀꯃꯥꯏꯅ ꯇꯣꯡꯗꯣꯔꯤꯒꯦ ꯍꯥ ꯀꯣꯐꯤ ꯁꯣꯞ ꯆꯠꯄꯗ ꯀꯃꯥꯏꯅ ꯇꯣꯡꯗꯣꯔꯤꯒꯦꯕ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯣꯂꯦꯖꯁꯨ ꯆꯠꯇꯦ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯁꯨ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯇꯧꯔꯤꯗꯅ 300 ꯁꯕꯁꯀ꯭ꯔꯥꯏꯕꯔꯐꯥꯎꯗꯤ ꯌꯧꯔꯦ 1000 ꯍꯦꯜꯂꯛꯄꯗꯩꯗꯤ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧ ꯌꯥꯔꯅꯤ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯑꯒ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯌꯦꯡꯕꯤꯗꯣꯔꯤꯒꯦꯕ ꯑꯩꯅꯕꯨꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯀꯥꯟꯗ ꯅꯁꯛꯇꯨ ꯅꯃꯥꯟꯅꯕꯤꯅ ꯁꯨꯝꯏꯃꯥꯟꯅꯕꯤ ꯄꯜꯂꯛꯀꯅꯨ ꯀꯣ ꯏꯃꯥꯟꯅꯕꯤ ꯄꯜꯂꯛꯀꯅꯨ ꯅꯃꯥꯏ ꯑꯣꯟ ꯊꯥꯔꯛꯀꯅꯤ ꯚꯥꯏ ꯅꯪꯒꯤ ꯑꯅꯧꯕ ꯑꯃ ꯈꯪꯅꯔꯤꯗꯣ ꯍꯥꯏꯖꯜꯂꯨ ꯀꯥꯔ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯐꯤꯕꯝ ꯁꯣꯛꯆꯔꯁꯨ ꯍꯌꯦꯡꯋꯥꯏꯒꯤꯗꯤ ꯅꯪ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯪꯒ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯎꯁꯤ ꯍꯤꯗꯥꯛꯇꯣ ꯌꯨꯝꯊꯪꯅꯕꯩ ꯑꯉꯥꯡꯗ ꯄꯤꯖꯔꯨ ꯚꯥꯏ ꯅꯪꯒꯤ ꯑꯅꯧꯕ ꯈꯪꯅꯩ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯀꯣꯛꯇꯣ ꯅꯪ ꯊꯨꯒꯥꯏꯔꯦꯅꯦ ꯑꯩꯅ ꯃꯥꯡꯁꯤꯗꯤ ꯀꯥꯏ ꯑꯗꯨꯒꯅꯦ ꯑꯩ ꯑꯅꯧꯕ ꯑꯃ ꯈꯪꯅꯔꯦ ꯀꯣ ꯀꯥꯔ ꯑꯗꯨꯝ ꯁꯤ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕ ꯁꯨꯃꯥꯏꯅ ꯀꯧꯔꯒ ꯀꯔꯤ ꯎꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯪ ꯅꯐꯝꯗ ꯑꯃꯨꯛ ꯌꯦꯜꯂꯔꯣꯏ ꯅꯪꯅ ꯍꯔꯥꯎꯅꯤꯁꯨ ꯑꯗꯨꯝ ꯅꯪ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯇꯧ ꯍꯔꯥꯎꯕꯗꯤ ꯅꯪ ꯊꯨꯅ ꯆꯠꯈꯤꯕꯁꯤ ꯅꯪ ꯅꯁꯛꯁꯤ ꯆꯠꯂꯒꯦ ꯅꯪꯒꯤ ꯅꯁꯛꯅꯕ ꯑꯩꯉꯣꯟꯗ ꯎꯠꯂꯛꯇ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯍꯔꯥꯎꯔꯦ ꯑꯩ ꯁꯦꯚꯦꯁꯇ ꯁꯜꯂꯛꯑꯦ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯔꯕꯅꯤꯅ ꯂꯣꯏꯅ ꯃꯁꯛꯁꯤ ꯆꯠꯂꯒꯦ ꯊꯨꯟꯆꯒꯗꯤ ꯐꯅꯤ ꯑꯣꯏ ꯊꯨꯟꯆꯒꯗꯤ ꯐꯅꯤ ꯑꯣꯏ ꯃꯁꯛꯁꯤ ꯚꯥꯏ ꯅꯪ ꯁꯦꯚꯦꯁꯇ ꯁꯜꯂꯛꯑꯦꯕ ꯈꯨꯅꯥꯎꯕꯤ ꯀꯣꯛ ꯆꯥꯎꯋꯦ Hey bro, matangda mung thengnaje. Hey bro, good night. Bro, aku saya joget bro, saya. Yeah. Bro. Tink ko. Udah kuire nuairibo. Thengnaningdana thengnari. Ngai tawriye. Oh, ai pati nuairi. Nangdi, tunang hujik kana koinari. Koidreda koiba yapote nupi ne ekta ngamgalle duna koiyoje talleo. Nai kai tawige. Sai yam sangida wari se. Ai koina magi ani ahum maningda koi le. Oja afaba phangje jani. Kamawnu si. Adu nang YouTube channel yam chawra male ni. Thage yam lai hai batai. Nang interview du yam laktrida. Ami ti power kaina message ka jan bilak. Message thagi bro je. Thaje ki ben. Ai sai kangau de ai kam mayam sum mathang laksan du sum lon sandaramani. Ai hoi yum yo halage. Hoji phone ju battery yaudre da. Ana hoji sai tari tu di. Ya phone hapa mi jiro. Si sum kano ne. Na kong tu mi changi ni ni to. Adu nang college mo ming sele tai hoji rum sele ko kai semester kya yogi. College atre da. Nang di ko ai tai. Ai su dum tammi da. Oi phalo chalo du dum kamwa no e. Lai hi bo ma dum phangje je ni nang yo. Atu am ta punsi. Ati sabu no phag. Ai ga yi so mo lai dri ai pun ma ga yaro e ka. Ai lai ju le ro da. Mo ja fa ba lai ni nai ngon da gari to ta ka ta dri da na ne. Gari yau da su dum yani da. Hey nuai ro hey kai e. Khong se loi ri gai. Punsi ba. Hey. Sa ngau bi. To. High class nó go ko mi se mo ko kai punya de ni. Ibani koine ra mi du di. Ibani thai ni adu di nang na haura ga. Ave nang su pamak tri na tro e. Kem le ram do de ye. Adu chi chu am kem le tri e. Sewa. Kem kan roi. Asa sewa promise. Ni lai di 32 sei birthday. Ning ti karam ni ne. Lau ta na. Asu number di lak pu du pharak ta ni e. Haidi ai Afghanistan ni event am ko re ba ai ju yaw sa tu ne. Mi masadi program ni na a de ko. Sawa di ai. Lak ti lak ning di do. Event tu lai re sab sa re. Adu ai hai dok na gong to ge. Sida mo kan so ni Instagram. Ana WhatsApp number am ta ge pi. Sa ni da. Sa wa sa. Thang na mo ure di ko ki ko. Thang na mo ure di ko ki ko. Take care. Amanu nabi. Chale. I kind of miss you though. So cool. She said she did me like Shug. I wanna fuck and I cuddle. She wanna blow me like bubbles. Ooh.